Ngasigi oiba tongan peace karagi post and collection tobagi manungda Assembly Pau Yaona che Chang Semdoktuna Manipur gi indigenous people singbu mutatna bahona ramba thengnare haiba Manipur gi hanagi XM and Biren gi wafamna ahan boin miyam khudol tamjage amadi miyeng tabiri punmakpu taramna okjabaga loinana ikai kumnajari Assembly Pau Yaona che Chang Semdoktuna Manipur gi indigenous people singbu mutatna bahona ramba thengnare hairi Beles Sip Singh Khanbada Sasyasan dagi appoint tawnaba Union Government gi Phonglakpa Gadget ki OR ontolaga Sasyasan natana appointment chu chana halamle mayam politics sana batoklasi lebak asi amukta hana kalamkhisi haiba request amaga loinana pongdokle niyom tugairga khulkaya chip hakrabagi haiba wanghangbaga loinana anoba khulkaya sangatkrabagi amadi aramba chahida semdoklambano tidoknaba inquiry tobinaba honorable governor da memorandum pikre hairi makha satarakpada arangba mangal haidiba PS asina pongdokpagi matung ina 25 June 2025 PDF ki maru oiba miyoi taraga mapan khulai ga loinana military da Changjakhre nupi mari nupa taraga manga mandle da okpagi thoram pangthokpagi mami hairi loinana Tnla+Pdf ki lanmi nipan hatuna khulai kharasu lobang ngamkhre amadi makoina lairamba posu military na paishinba ngamkhre nawangso township haiba wafong khara phongdokli ngasi phongkiba tongan ba nungthil pauche kharagi collection miyam da khudol tamjige Mizoram da leiriba Myanmar macha lising kuntha ni thoirongki biometric enrollment campaign July tha dagi haugadori haibo phamasina ahan boini miyam da khudol tamjige Manipur ga yumthang naba state ama oiriba Mizoram da hojik leiriba Myanmar macha lising kuntha ga ni thoirom biometric enrollment gi campaign mathang tha July dagi hauragani hairi lokhalak liba kongthang asi National Information Center NIC na semba biometric amadi demographic data lawnaba digital form ama oiriba foreigner identification portal gi matung ina pakhat kadabni haina official gi paw amana hairi State Home Secretary Balan Mawi na phongdok kibada Mizoram gi district authorities singda enrollment asi tawnaba semsanaba poktak sing pikre hairi haukiba chayoldana district asida leiriba team singda mathang thadagi data collection process tawnanaba training sing pikre district asida DC gi miyeng makhada district level committee on displaced person na thabak sing asi pangthokani hairi tharang asi yengchinana ba Home Minister ke sabdangana luchingba state level committee ama leigani anawba data amagi matung ina Mizoram da hojik changjapam lawduna leiriba refugee Myanmar dising kunthani thoigat chamri taraga mapan leiri Myanmar ga chainari ba champhai district na masing yamna yum lising arahum thoiga chawnga marfu ga taruk leiri lawang talai amadi sihatna lising tarukka taraga taret amadi lising manga ga kuntha ga taruk leiri loinana aijol da charakna lising ahunga satruk humpuga mapan amadi asangba tainariba kola siba na chamaga kunga mapan leiri hairi makha jatarakpada nungthil pauche ki chipong ama oiriba kangla pawdagi lakhotcharaga thamjige mar community bu ijat cho anana ba hona kiba thong yaning de hairi bitai alliance amasung thadau inp na any cookie tribe ase Manipur gi ST list gi lokthokadabani haina Bharat Sarkar gi Ministry of Tribal Affairs ta memorandum pishinduna takshin ki wafam adubu mapung phana sawgali haina phongdok ki wafam adu mar community bu ijat cho anana ba amasung anemba thaki thong ni haina mar inp general headquarter na thadorokpa Chirolaman hairi Chirolasina makata na hairibana handak mar community bu mingchethiana ba aranba propaganda sandoroki ba se yamna chin lawi mitai alliance amasung thadau NP Manipur na any cookie tribe pu ST list gi lokthokna na ba pishin kiba memorandum adubu Martalangba na mapung phana sawgali haina sakhangdaba WhatsApp channel amana circulate tawkiba adu yamna daita yawdaba thawngni Martalangban kauba voice organization amana India Today NE da report tawkiba adu political motivate amaga loinana chathakibani mar inpin asigumma khongthang sing asida sagotpa leite makata nasu kanagumba akaknaba community amagi asigumba agenda da sagotpagi wafam leite lub asina collective political aspiration adugi damakta kongfam chena lepi aranba yumpham yawdaba propaganda singda mar inpi gi maming sizinaba yaroi asigumba aranba paukaya WhatsApp group campaign sathaduna sandorokliba group natraga lanai miyoi singna asigumba thongsing ase makhatana tawdanaba khangali hairi makhatana IDP sing mayumda hanjinri fawbadi irang loisile haiba yaroi haiba bimol gopam tamjigi haukiba chahi 2023 gi May 3 dagi horokiba kangluk ki irang asina maram oiraga mayum makai thadoktuna lanjelaklaga tongan ba relief camp sing de leiriba sing ase makoi masa masa gi mayumda hanagum hanjinduna tangdu loitana leitri fawbadi leiriba irang ase loisile haiba yaroi irang ase gi chaiteng phangduna iraicha kaya ase ngasi su relief camp sing da yamna wana leiri haiba se aikhoina kaidongwaida kawroidabani haina Lok Sabha gi MP Dr. Angomcha Bimol Akoijamna phangdokhre Angomcha Bimol Akoijamna Lok Sabha gi member oirakpa chahi ama pharakpa ga mari leinana ngasi akampat leiba Ideal Girls College ta hangba relief camp amada pangthokiba health camp amada saruk yaba lakiba amaga mari leinana MP asina wafama se phangdokibani Balis district ki DC Yaona lenga ki makok thongba official kaya ga loinana relief camp ta lakiba MP Angomcha
Bimona relief camp aduda leiriba singa makoina thengnariba khudungchadaba kayagi matangda wari sanaki loinana makogi awat apa kaya su hangki thoram aduga mari lenana MP Bimona hakibada mahakna Lok Sabha member oirakiba asai chahi ama mapung parakle mahakna MP oirakiba chahi ama mapung parakpaga mari lenana Dr. Kharaga punchinaraga ngasigi health camp asai pangthokpani irang asiga mari lenana relief camp sing de leiriba sing aikoina angamba thakta mateng pangba mathau tai makogi awat apa aikoina matam matamgi oina hangba changi aikoina makoibu khak kaukthokpam thokte mahaki mekaidagisu MP ama oina angamba thakta honaduna makogi yaifana ba honari relief camp cha leiriba singi matangda mahak parliament ta wafam kaya putoktuna makogi mathau taba thabak cheng pakanana batakshin ki lamdam asigi miyam maning tamna satok sasin tawba yahangadabani relief camp ta leiriba sing masa masa gi mayumda hanjinduna safaba punchi marel ama nganbai bashi mathautai relief camp ta leiriba singna masa masa gi mayumda hanjinduna chaning taba punchi marel ama lehendri fawba irang ase loshile haina lawba yaroi makoi sing mayumda hanjinan bangamdrabadi manipur leitre haibaga chap managani amarom danga sigi health camp aduda relief camp aduda leiriba mi singda lemne hidak langthak panganbaga loinana wan to wan ba layung singi screening amasung mathau taba blood screening singsu pangthokhe amaromda MP Bimol MP oirakpa chahi ama mapung pharakpa tharonga mari lena 34 hope haiba teamda kainok thongka youth club na sinduna uchar thabagi thoram ama pangthokre malemda global warming gi achoba chaithing ama thengnari ba ase green revolution natana kanba ngamloi haiba pandamda uchar thabagi thoram ase pangthokke bani hairi makhatana Indira Gandhi na emergency lokthokuna miyamgi hakmat kiba thaungi mayokta sambidan saitya diwas pangthokre haukiba chahi 1975 ta matamadugi India gi prime minister Indira Gandhi na lebak asida emergency lokthokuna miyamgi fundamental right suspend tawkiba press ki ningtamba lehen ki daba masong tongan tongan ba political party ki leader social worker mayro emasung miyambu phajinduna jail thamjin kiba tamthiraba thongsing adugi mayokta laikiba amasung awa ana kaya thengna kiba miyoi khudingmak pu ikai khamnaba utuna BJP Manipur Pradesh na ngasi thambal changlenda sambidan setya diwas ki thoram pangthokre thoram aduga mari lenina former chief Minister N. Birena Hakibada Prime Minister Indira Gandhi lebak asida emergency thamkiba numit adubu dag de haina ningsing baga loinena aikoi khudingmakna numit asina lakpada lebak asigi constitution ngak chenana ba masong democracy bu mapangam kalana ba achet pa warip laurasi haina phongdokre BJP Manipur Pradesh na sinduna pangthokiba ngasigi thoram aduda MLA TH Biswarjit MLA Karam Syam KH Ibomcha S Ranjan BJP Manipur State Unit ki President S Harda BJP Manipur Pradesh ki maru oiba thaupuba sing amasong karya takayana saruk yakhi toromadugi manung chana BJP gi luchingba singi photo da lai katuna ikai kumna budki loinana 1975 tagi 1977 phawba matamadugi Congress lengaki Prime Minister Indira Gandhi na leibak asida emergency lokthokuna miyamgi fundamental right matpa yauna pawmising amasong miyoi kya gi right matpa dana tana maram chadana phajin pusinduna thamgiba thongbu yamna kanna yaningdaba phongdoktuna changsin kiba khongjang aduda saruk yaruba Manipur dagi hojik hingduna leiriba miyoi singda achamba khudol pot piduna ikai kumna budki Thoramaduga mari lenana former CM Birena Pongdokibada Indira Gandhi na lebak asida emergency lauthokiba numit adubu dak de haina ningsingbaga loinana adugumba awaba mayuk nakiba thong adu lebak asida amuhana tholoi dabani haina pongdokhe makha satarakpada nungthil pauchi ki chipong ama oiriba Wayal Kati degi lokhacharaga thamjage Dima Hosau da chingning khairakpadagi Manipur yorokadaba truck sing pallaga leire matam sangna lambi da palakpana boiler lising kaya shi hairi Assam ki Dima Hosau da landslide thokpadagi lambi phaunaba yadaba maramna Manipur Tripura amasung Mizoram ga India gi atai atopam pham singa makatana lambi phauna kidre lambi phauna kidaba aduna maram oiraga truck lising amarom hena lamkhang da panduna leibaga loinana mapandagi pusilakpa boiler yenaw macha lising kaya marum sire haina report amana phongdorokli Assam ki Dima Hosau district manung chana leiba Jatinga Lampur manakta Jun kungomdoi dagi hauna landslide thokpadagi lambi phaunaba yadana leirekhibani lambi da lekhom leinang pasilakpadagi Lamding Silchar Road amasung Lamding Badarpur Rail lambisu makatana phaunaba yakidre landslide aduna Dima Hosau amadi Assam gi Barak Tampak khaknatana Manipur Tripura amadi Mizoram bu India gi atai atopam pham singa samnan khidre hairi Barak Tampak ta hojik oiriba phim asi nungnangba pukningai ni haina palladuna report amana hai National Highway taruk tasu landslide thokiba maramna awang nongpok state chinga India gi atai atopam pham singa chatok chasin tawbada kudongcha daba mayoknari miyoi lak nifuga mangarong khundaba Barak Tampak ta landslide
aduna achauba chaithing ama pide hairi lambi phaunaba yakidaba aduna maram oiraga North East Frontier Railway gi train kaya cancel tawkhre oirakliba pibam asida National Highway Authority of India NHAI masong Indian Railways ta technical expert sing thajinduna landslide toina thokanba awang nongpok lamdamda amuk hana asigumba makal gi thodok sing thoktanaba thorang lokatnaba kangankhre lambi ningkhairakraba mafam sing sengdoktuna hanagi matawgum amuk hana chatok chasin yahanana bokhonabada numinini humni rom changkigani haina report amana phongdorukli panba yabadi hojik landslide thokpadagi Manipur Tripura amasong Mizoram ga lebaki atai atopa mafam singa makatana lambi phaunaba yadabagi thodok asimak mamang chahida su thokpa laikrabani Jatinga Lampur lambi masangi saru amada landslide thokibada truck amasong train kaya chenba yadabagi miyamna khudongsa daba kaya marung mayoknaki awang nongpoki station da Chang petroleum product amadi atai tangai fadana changdaba yadraba polam sing posilakpada su chauna kaiba thokki asigumba thodok asi matungda thoktanaba akanaba tharang lokhatpa mathautai Asangi Dima South District manung channel leiba new Hablong amadi Jatinga Lampur gi marakta landslide thokiba aduna maram oirega cubic meter lising khai chawba pak chawba mafamda leibak ningkhairakibani hari makhatana leibak asida ahan boina imung khudingmaki senthokki survey pangthokadori kumja 2026 ta ahan boina leibak asigi yumtong khudingi senthokki matangda mapung phaba survey ama pangthoknaba tharang lokhat khre haina pawgi source amana haidi Union Ministry of Strategic and Program Implementation gi thausil makhada National Strategic Office na hiramasi gambari lenana technical expert group IG Shemba Loikre International Monitor Fund IMF ta Executive Director oina thawpuramba Surjit S Balana TEG gi Chairman oigadori Member oina Ministry of Strategic and Program Implementation gi official sing yawbaga loinana Indian Statistical Institute Kolkata gi Professor oiramba Alokar National Council for Applied Economic Research ki Sonal De Desai Jawaharlal Nehru University Center for Economic Studies and Planning gi Preben Jha University of Hyderabad ki School of Economic ki Srijit Mishra NSE ki Chief Economics Terathan Nagar Partnight People Research of Indian Consumer Economy ki MD CEO oiriba Rajesh Shukla amasung Delhi School of Economics ki Director Ram Singhana Committee ki member sing oigani hairi karigumba tangai fadaba phibam laklabadi TEG da atai atopa expert amadi special invitees sing yahonana ba thawrang lokhat kadori ministry degi thadorokpa warol amagi matung ina lebak asida ihan hanba oina packet kadori ba thawrang asida yumthong khudingi hojik oidiba senthokki matangda mapung phaba data kongotkani hairi mamangda kayarak hanna khanakiba leirabasu yumthong khudingmaki senthokki matangda national sample survey amata mapung phana pakhatpa ngamkidri haukiba chahi 65 gi manungda leibak asigi yumthong khudingmakna masa masagi oibe maongda seltan kiba amasung leibakki economy gi phibam mayek sengna khangdoknabagi pandamda akhanaba thorang sing asi lokhalakpani haina ministry gi statement amana phongdokhe kumja 1955 ki me thadagi hauraga September tha phawba yumthong khudingi matam aduda oikiba senthokki phibam amasung sel chadeng taukibagi matangda survey pangtoktuna report ama semnana bohonaki kumja 1958 ki July thadagi hauraga kumja 1959 gi June phawda thorang asimak amu ana paikhanna bohonaki adubu survey gi mapung phaba report amata phongkiba leite matung tarakpada kumja 1968 ki July thadagi hauraga kumja 1965 ki June phawba amasung kumja 1969 gi July thadagi na kumja 1970 gi June phawda pangthokiba integrated household survey gi charuk ama oina yumthong khudingi santhok chapchana khangdoknaba data khungatpa hauki adubu hairiba thorang adu mai pakpa ngamkide kumja 1983 dagi 1980 ga 4 phawba NSS na amukasu yumthong khudingi income khangdoknana ba thorang lokhatbada mai pakpa ngamkidrabani hairi makhatana apunbagi wakhalon kaukthorokpa lokhutta pairaga miyangi charamet pacheng cherak piyu Manipur da kundari ba sei tongan ba kanglup phuruk kunthra ga mari romni yang kharaba community sing ase aikoina chingmi phuruk kharana nagagi kanglupta yahon ba aduga atopa kangbu kharana kuki phurupta yaholaga Manipur ase phurup ahum mari khaktang oina uhalaga leminari aikoina nagagi phurupta su makoi masal gi marakta aduga ki phurup singi manungda adumak pamdaba thodo wathok marakta thoi mioi ba haibase karigumba matamdana wakhal yamna khan taraga tabak toba ngamba kangbu oi aduga karigumba matamdana wakhal ikan khandadana natraga phai phatte haiba ama phawba khantharuba tawduna wathok nanthok mayam ama thoale wathok nanthok sing adu matam chana wari sanaduna loishinba ngamoragadi fare madu nataduna matam sangtahoragadi hena khudung sada bathoi aikoina khangadabadi Manipur da kundariba phurup sing asi kanana nagano kanana kukino kanana pangalno kanana maitei no haiduna ti baibasina aikoi masal gi marakta khaibung tanhanbagi macha oirei ingna chikna nungsi chanana leminage haiba taragadi phurup amagi nungaitana ba atop phurup na tawdaba aduga aikoi masal leminari bani aduga aikoina leiribam pham asi Manipur ni haiba sidang khanminaragadi kaidonung dasu machet tanabagi
ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯂꯩꯔꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯠꯐꯝ ꯂꯩꯇꯦ ꯑꯃꯅ ꯁꯥꯎꯔꯒꯁꯨ ꯑꯃꯅ ꯁꯣꯏꯔꯒꯁꯨ ꯑꯃꯅ ꯉꯥꯛꯅꯒꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯟꯅꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯤꯡꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈꯜꯂꯛꯇꯕ ꯌꯥꯎꯔꯛꯂꯦ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯇꯥꯟꯕꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯒ ꯌꯦꯟꯅꯅꯤꯡꯕꯒꯤ ꯃꯑꯣꯡ ꯐꯥꯎꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯈꯣꯏ ꯈꯔꯅ ꯊꯨꯒꯥꯏꯅꯤꯡꯉꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯂꯝꯈꯩꯒꯤ ꯃꯅꯨꯡꯗ ꯃꯁꯤꯗꯒꯤꯅ ꯃꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯀ꯭ꯂꯦꯝ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝ ꯑꯣꯏꯔꯝꯗꯦ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯃꯈꯣꯏꯅ ꯃꯐꯝ ꯃꯔꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯀꯥꯡꯄꯣꯛꯄꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯅꯦꯄꯥꯂꯤ MLA ꯇꯥꯝ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯣꯏꯔꯝꯂꯕꯅꯤ ꯈꯨꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯅꯝꯐꯨ ꯍꯥꯐꯨꯗ ꯃꯤꯌꯥꯝꯒꯤ ꯚꯣꯇꯤꯡ ꯔꯥꯏꯠ ꯑꯗꯨ ꯃꯠꯂꯒ ꯃꯈꯣꯏꯅ ꯌꯥꯕ ꯀꯥꯡꯕꯨ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕꯅꯤ ꯃꯁꯤ ꯄꯨꯋꯥꯔꯤꯗ ꯈꯨꯗꯝ ꯑꯣꯏꯅ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛꯁꯤ ꯈꯨꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯇꯪ ꯃꯅꯤꯡ ꯇꯝꯍꯟꯕꯗ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯅꯦꯄꯥꯂꯤꯁꯨ ꯃꯩꯇꯩꯁꯨ ꯑꯗꯨꯝ MLA ꯑꯣꯏꯔꯛꯄ ꯌꯥꯕ ꯃꯐꯝꯅꯤ ꯍꯥꯏꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤ ꯖꯦꯅꯔꯦꯜꯒꯤ ꯁꯦꯠꯅꯤ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯃꯤꯇꯩꯒ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯎꯅꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯩꯔꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯎꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯗ ꯅꯠꯇ꯭ꯔꯒ ꯃꯤꯇꯩꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯗ ꯎꯅꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯒꯨꯋꯥꯍꯥꯇꯤꯗ ꯗꯦꯜꯂꯤꯗ ꯅꯠꯇ꯭ꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯕꯗ ꯑꯗꯨꯝ ꯊꯦꯡꯅꯩ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯑꯃꯒ ꯅꯣꯛꯅꯩ ꯀꯧꯅꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯊꯣꯛꯄꯅꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯥꯈꯩ ꯁꯦꯡꯉꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯊꯧꯑꯣꯏꯁꯤꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯎꯅꯕ ꯌꯥꯍꯟꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯍꯤꯒꯥꯋꯥ ꯁꯥꯕ ꯑꯔꯥꯟꯕ ꯊꯧꯑꯣꯏꯁꯤꯟ ꯄꯤꯕ ꯃꯤꯁꯤꯡꯗꯨ ꯈꯠꯇꯣꯛꯈ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯑꯃ ꯂꯥꯛꯍꯟꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃ ꯐꯨꯔꯛꯂꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯕꯟ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯅꯦꯁꯅꯦल हाईवे बन हुई चिकनबा फाउबदा बन तरुकदोरी लाइरख्रबा स्टेट असिदा बन ब्लॉकेटना नोंमदा लुपा करोड़ चामना खुजिंग ओइरगा मांगी मांगले पचनबम सिंग असि अखोई मियामदगिनी हाइबा खंगदबदौना तौरी हौजिक्ति कुकीना अमुक हाईवे बन मैतैना अमुक थिंजिंदुना लेबलकपासे चाही यामलकले पुनमा असिगी मथक्ता कुकीसिंगना मैतैबु नेशनल हाईवे सिंगदा चटपा थिंजिंदुना थमलकपासु चाही अनि मखाइरोम फजलकले मसिदा इंडिया गवर्नमेंटना करिमता तौबा ngamde इंडिया गुम्बा मपांगल कलबा लेबाक अमना तौबा ngamdaba haibasi tasengna tawningde haibani samna hairabada kauriba natraga chathariba banching aduda makoinasu nakoinana sagwali haibani matang asida panjaning bofamdi kukisingna national highway singda ngayak laitana ban tawbasi henmali lebak asi lo chatte haibadusu makoina mayek sengale adubu nakoisu chak haibadu charibanina mangjariba mitai khakta nati atopa furup mayam amasu mangjai haibasi phalaningi logi mayokta thabak tawriba seng chairak pihaningi hairi सेंटर की लुचिंग अमना युमफम याउदबा वफम कया हाइरबसु तुमिना सुम लैथोकद्रा हाइबा नुंथल पाउचे की चिबोंग अमा ओइरिबा कांगलेपा की मेरा की एडिटर लखोचरगा थमजगे लेबाक मियाम की दमकता खनबा लेंगाक अमा मणिपुर लिंगदुना लेंगाक अदुगी अफबा लेंगाक लोन की मखादा मणिपुर मियाम इंगना तपना हिंगबा पामी अदुबु मणिपुर अनौब लेंगाक अमा लिंगनाबा लेफम थोकपा MLA मसिंग सुना लैरबसु ngasi फावबा लेंगाक अमा सेमबा ngamdana लैरिबा असै ख्वाइदि ngakba हाइबदु ओइरे अनौब लेंगाक अमा सेमबा ngamद्रबसु मियाम की म्यूट ओइरिबा MLA सिंगदा भारत संविधान पीरिबा मथौ मंगम अदु मपुंग पाना पांगथोकपा ngamdaba MLA सिंग ओइबनानि हाइबदा हाइमन बथोकलै हाइना खले अदुगा अनौब लेंगाक अमा सेमबा ngamdaba असigi मरी लेनना यूनियन होम मिनिस्टर अमित शाह ना फोंदोकिबो वफम हाइरबदि मैतैगा कुकीगा यानाबा पुरक्ट्री फावबा अनौब लेंगाक सेमबा वागनि हाइबसिसु नैनाफम तोइ अमित शाह ना फोंदोकिबो वफम असigi मतंगदा मियांगी म्यूट ओइरिबा अखोगी MLA सिंगना करिगुम्बा वफम मता फोंदोक्तना लैरिबा असि करिगिनो मितै अमदि कुकीगा यंगथिनरिबा असि करिदगी हौरकिबनो करी मरमदगिनो हाइबा अदु भारत लेंगाकना मयेक सेंगना खंगलिबनि मणिपुरदा थोकलिबा लान असि म्यांमारदगी आइन कायना मणिपुरदा चंगसिलक्पा इलीगल इमिग्रेंट कुकी सिंगना मणिपुर नियम कायना लांचिंदुना मखोगी ओइबा कुकीलेन अमा सेमनबो होनारकपदगी लाल असि हौरकिबनि हिरम असि मतंगदा भारत लेंगाकना मयेक सेंगना खंगलबसु ngasi पावबा मणिपुर थुकाइनाबो होनारिबा कुकी टेररिस्टिंग असि माइथिबा पीदना फ्री थादोक्तुना थंबदगी हौजिक पावबा लाल असि लोसिनबा ngamdana लेरखिबनि ओइदिबा फिल्म असिना ताकपदि मणिपुरगी अपुनबगी सक्तम थुकाइनाबो होनारकलिबा टेररिस्ट की सकलोन लौदुना मियान मिपुन कया लेप्तना चथरकलिबा कुकी टेररिस्टिंग असि असुम योखतुना थमलगा मणिपुर थोकलिबा लाल असि लोसिनदुना मणिपुर मियाम अवाबगी इपाकता इराकना हंदुना थमनबा भारत लेंगाकना होनाबनि हाइबदा हाइमनबा थोकलै हाइना खले मणिपुर थोकलिबा लाल असिदा मरम ओइरगा मियामगी ओइना लेरंबा लेंगाक अदुगी महुत्ता हौजिक PR लेंगाक ससन थमजनखिबनि अदुबु असेंबली एनिमेशन सस्पेंशन दा थंबनिना अनौबा लेंगाक अमा सेमबा हाइबदु याइ अदुबु BJP की ओइना लैरिबा MLA सिंग असिना अनौबा लेंगाक अमा सेमनबा MLA मसिंग सुना लैरबसु लेंगाक सेमबा ngamdana लैरि अदुगा BJP की सेंटर की लुचिंगबसिंगनसु मणिपुर की BJP की MLA सिंग असि अमत ओइना तासिन खमजिनदुना मणिपुर की मरक्तगी
anaubu luchingba ama khanduna anaubu lengang ama semba yaba adusu semba ngamdana leibani maduna phibam asina takpadi Bharat lengangna Manipur miyambu karisu leitana khali sananingba mawongda sanagani haiduna khut tharakpa matamda aikhogi miyangi mihut oiriba MLA singna tumina leitholokliba asi yamna lali maduna hojik Manipur da anaubu lengang ama semba ngamdriba loinana Manipur da thokliba lalasi loishinba ngamdriba asi aikhogi miyangi mihut oiriba MLA singna mithibong mitambal oibadagini haibasi mayek sengna takle cherak asida Union Home Minister Amit Chana mitaiga kugi gaya sinaba purakti fawba lengak semba wagani haibofam phongdorakpa matamda aikhogi MLA singna mayaka khatuna harau harauna taduna leire maduna center gi luchingba singna yumpham yaudaba wafam kaya marum hairakpa matamda madugi pakum amata isang thauna pidana makhogi MLA singna leithokpa haibasi yamna lali maramaduna miyangi mihut oiriba MLA singna maraibak Manipur kananaba lawpham thokpa tawdang adu amata oina ponchinduna lawba chungani maduna tana center gi luchingba singna yumpham yaudaba wafam kaya marum hairakpa matamda karigumba pakum amata pidana leithokpadi yamna langani maduna aikhogi MLA singna maraibak Manipur amadi miyambu nungsiba amadi kannabagi leifam thokpa thawna lingjen adu hojik chap chana lawduna maraibak Manipur kananaba honapam thokle maduna tana center gi luchingba kharagi yumpham yaudaba wafam kaya da thajaduna leiba tarabadi Manipur gi apunbagi saktam aikhogi saktam kai khiba yai haiba se khangna Manipur kananaba lawpam thokpa tawdang adu lawba chungani hairi makhatana Manipur wathoki waroisin purangnaba honabada politics sanaroidabani haiba nungthil pawse gi chipong ama oiriba kangla pawgi editorial lakhotjaraga thamjaki Manipur da ngkhoi lana changlakhiba kuki kanglukki miyoi singna chingi district singda hauba upal wapal paktakna kokthoklaba matung popi thaba drug sungba amadi drug lalonbagi thabak sing lisang sitna chathaduna lagli loinana logi wangmada huranonada changchilakhiba miyoi sing adugi lainaba anoba khulsing sangatpadagi hendoktuna lamdam asigi yelomi singi horokpham oiriba chingda leiriba laifamlen chingbu naronda changsilakhiba sing aduna makhogi mapa mapugi khubamni haijinduna mitei singna mafam aduda changbada athingba pibagi mathakta puwari semdoktuna makhoina asengba yelomi ni haijinduna Manipurgi apunbagi saktam thugainaba lalong chataba leptri makoi sing asina Manipurgi apunbagi saktam thugainaba chatharakhiba lalongching adu miyamna khangnarakkhibadagi haukiba chahi 2023 ki May 3 dagi atamnana mitei miyamda nongmai chingdol onchenduna landaba horokibadu chahi 3 mapung phajilakadoroba phawba waroisin purokpa ngamdana leiriba se kari maramgi no haiba miyamgi wahang oiri mireibak macha lamen tumenba khulai paiba singna Manipurgi apunbagi saktam thugainaba landa chathabada makhogi horokpham manaba lamdam asida ingtapna khundajariba miyoi singbu chungoi oirubasing langi maitrang mayoknaduna tangdu leitana hingba ngamdre leibaki mathakta landarakhiba lamen tumenbaching aduda leibak achigi lengak pathap Indian Constitution gi makada mikhal thengnaduna mihut oirakhiba kuki MLA tarana frongna sogolibasing adugi mathakta leibaki mayokta leibagi damak logi oiba cherak piba ngamdaba asina maram oiraga wathok asigi waroisin purakpa ngamdabani haibada hainman bathokloi amaromdana mayai lam lengak mainland India gi luchingbasingna wathok asigi waroisin puraknabani haiduna popular government ke mahut PR thamjinduna waroisin puraknana ba honarakhiba tha ahum henjilagla phawba waroisin purokpa ngamdriba asigi nungi oiba maram gari leibagi no lebaki mathakta landa aduna Manipur machet tana thugaina ba honaba singa wari sanaraga waroisin purakna ba honabada matam sangna changali se wathok asida politics sanaduna leibadagi ra haiba wang lerli ba se afaba khudam natte Manipur da miyamgi oiba matam matangi tholakpa issue singi matangda center amadi state anina issue sing adugi waroisin matam chana purakna ba honabagi mahut politics sanaduna miyambu apangba sibigi thodok sing lisang sitna chatharakibadagi loikham nai draba watokna tangdu leita draba state oirakibani masina maram oiraga center amasang state ta matam matamgi lengaklon paikiba party gi luchingbasingda state asigi miyamna thajaba leiraktabadagi politician punamakpu miyamgi yeknaba oina laurokhiba ase leibak thibani politician haiba ase leibak amadi miyamgi punchi ngaksenba miyamgi ihul khangba amasung chawkhatpa tangdu leitaba puraknaba luchingbasingni makhogi kathokpa miyambu thamoi sengna nungsiba ngamba adugi damak miyamna makhoibu awangba thakta ikaikumnaba unaribani asengba politician amadi asengba luchingbagi matik mayai chendaba singna miyambu makhoigi ambalgi damak khulai oina sijinabagi thong chatarakpa matamda adugumba politician singbu miyamgi yeknabani haina lawi sigumba makhalgi politician sing asina miyamgi yaifanaba khanbagi mahut miyamgi mayokta leirakpadagi lengak amadi miyam anigi marakta muknaba sing tholaktuna state adu wathok lanthok mikap meirau kholna kongchingja
leiba oiri masida natana lengakpa amadi miyam anigi marakta muknaba singtholakuna chawkhatpagi mekaida kumang chawsin hanba ngamdabadagi tangdu leitadaba oirai hojek manipurda thokliba kuki amasung mechai anigi umkhatnabagi wathok ase lengakpa singna lisang sitna soitharakibadagi oirakhibani lawi lan tawwa mafam adu kaidongaida tangdu leitaba leiroi lan gi warisin puraknaba honabada yeknada kokno labadi madu maithirabani hairi makhatana Iran ceasefire thugaire Iran ceasefire gi kangon thugaiduna itek kaya leptana satharakle haina Israel na maral sikre lebapupa numit ki ayuk angan badagi hauna Israel amasung Iran gi marakta ceasefire chatnaba haure haina phongdokraba matungda Israel gi defense minister Israel Kasna hai ceasefire gi kangon ngakna chatpa ngamdraba Tehran ki maru oibam famsingda misal kapsenduna chathanaba military gi makok thongba luchingbusingda yathang pikre amaromda Yemen gi Houthi group na Israel na makataba military operation chathaki gani haina lauktokre US President Donald Trump na Iran amadi Israel gi marakta ceasefire agreement lauktokraba matungda Houthi political Bureau gi member Muhammad al-Bukhaiti na social media platform X thagalakpa warolamana hai United States na ceasefire gi ofam yanaba purakle haina lauktokrabasu group asina Israel gi mathakta makhatana military operation chatanaba pidep laure Gaza da Israel na chathariba mina gi thongseng leptri phawba makhatana military operation chathaki gani haiki makhatana Kangpokpi da national highway thingjilaga kuki singna rele chatkre hairi metai amasung kuki gi marakta thokliba kangluk irang asigi manungda tongan mafam da chathakiba mipuna masung crime kaya da chenabagi damak NI na kukilu chingba kaya matang pagalakpagi mayokta ngase Committee on Travel Unity Kotuna National Highway thingjilaga Kangpokpi da rele chatkre rele adu ngase ayuk pung 13 tarakpa duwaida hauki masing yamlaba kuki nupi amasung nupasing lambi chona thoraktuna rele adu da saruk yakhi NI na kukilu chingba singi matakta case lokhatpaga loinana makoina phariba adu kudakta lepkadabane kuki gi mioi amata phaba yaroi makoigi damak aikoina lepkani haibana chingba tongan ba slogan ching law khongdona rally adu chatki madugi sumatakta tongan ba slogan ching thaba placard paiki security force na mikup na hom singna ngak shen ki hairi